mi makok mayam atuna mahak pu laura duna mafam atudagi chatkhinaba haiduna hairami matang atuda Robert na mahaki phone aduda yumjau aduda leramba hingchabi adu urami nupi adugi mamai adu musin murami yumjau adugi faglanta maina chakibadagi muba adugumna murami nupi aduna Robert pu yamna munna yengduna mafam atuda leptuna lerami amati Robert pu yengduna nofet tawduna lerami Robert na mahaki camera adu yamna thuna khungalami amati mafam atudagi chelaklami adubu ikhang khangudana nupi aduna Robert pu maninglomdagi farami Robert mafam atudagi lengba ko ngamlamde mahakna uchinna china yamna kanna honaraba matungda nupi adugi makhotagi nathoklami amadi yumjau adugi manungdagi chinthораklami mahak yamna thuna mahaki gari adugi manungda famlami amadi gari adu start tawduna mafam atudagi chenduna laklami gari adu khara thauduna yumjau adudagi khara thapna laklaba matungda ikhang khangudana mahakna mahaki gari adugi maningi seat aduda yumjau adugi manungda urakhiba hingchabi nupi adu phamduna leiba urami nupi adu hojiksu Robert pu yamna munna yengduna leirami matang atuda truck ama ikhang khangudana kanna thauduna laklami amati Robert ki gari adu thomjilami Robert mafam atuda yamna wana amati singamdana sikhi thodok adugi matungda police na investigation tawba matamda police na Robert ki camera adu phanglami police sing aduna camera adu record tawrakiba video sing adu yenglami adubu makhoina camera adu da akakba mi sing adu gi makok sing adu amata uramde makhoina camera adu da Robert masamakna yamna kana lauduna masa mathanta wari sanabagi video ama urami kari lai na funisida lai na mafamase funisida sibalai lo mafamase sibalai lo nan so ko smaina onyola chalo funisida gi mafamase